ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ ꯁꯅꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯟꯍꯩꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯀꯟꯇ ꯊꯣꯡꯗꯦꯅꯦ꯫ ꯅꯨꯃꯤꯠ ꯑꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕꯅꯣ? ꯑꯃꯨꯛꯁꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯕꯨ ꯀꯧꯔꯛꯏ꯫ ꯁꯅꯥ! ꯍꯣ ꯁꯅꯥ! ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯍꯥ? ꯁꯅꯥ! ꯁꯅꯥ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯅꯨꯔꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯅꯦ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯋꯥꯏ ꯇꯩꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯏꯅꯦ, ꯂꯣꯏꯔꯦ꯫ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯒꯦ꯫ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ, ꯅꯊꯧꯗꯨ ꯇꯧꯖꯔꯨꯔꯣ꯫ ꯁꯅꯥꯁꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯅꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯤ ꯃꯥ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯄꯥꯟꯍꯩꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯔꯗꯨꯅ ꯃꯄꯥꯝꯗ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯂꯩꯔꯛꯄꯅꯤ꯫ ꯄꯥꯟꯍꯩꯕꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯁꯅꯥꯒꯤ ꯐꯠꯇꯅꯕꯗꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯜꯂꯝꯃꯤ꯫ ꯄꯥꯟꯍꯩꯕꯤꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯇꯅꯧꯁꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯅꯧ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯥ ꯂꯣꯟꯗ꯭ꯔꯤꯕꯣ? ꯂꯣꯟꯈ꯭ꯔꯕꯅꯤ ꯅꯆꯦꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯍꯩꯕꯤꯗꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯟꯍꯩꯕꯤ, ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯅꯦꯍꯦ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯀꯩ ꯂꯩꯔꯒꯦ? ꯑꯇꯩ ꯅꯠꯇꯦꯗ, ꯅꯣꯏ ꯁꯅꯥꯗꯣ ꯃꯈꯥꯔꯣꯝꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯀꯔꯤꯌꯦ? ꯑꯣ ꯇꯥ ꯈꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯟꯊꯣꯏꯕꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯅꯦ꯫ ꯑꯁꯦꯡꯕꯔꯣ ꯏꯆꯦ? ꯑꯁꯦꯡꯕꯩꯅꯤ, ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯗꯣ ꯄꯥꯟꯍꯩꯕꯤ, ꯏꯆꯦꯁꯨ ꯆꯠꯂꯦꯀꯣ? ꯍꯣꯏ ꯏꯆꯦ꯫ ꯄꯥꯟꯍꯩꯕꯤ ꯁꯥꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯅ ꯅꯨꯄꯥ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯑꯗꯨꯒ ꯁꯅꯥꯗꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯁꯤ ꯎꯕꯗ ꯀꯂꯛ ꯈꯝꯕꯟꯕ ꯐꯥꯎꯔꯝꯃꯤ꯫ ꯄꯥꯟꯍꯩꯕꯤ ꯗꯨꯀꯥꯟꯗ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯅꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯁꯣꯏꯕ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯟꯍꯩꯕꯤ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤ? ꯁꯅꯥꯗꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯣꯕꯤ ꯃꯅꯥ ꯏꯔꯣꯜꯂꯦ ꯏꯅꯦ꯫ ꯄꯥꯟꯍꯩꯕꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯏꯔꯣꯝꯕꯒ ꯑꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯉꯥ ꯂꯩꯔꯤꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯇꯧꯔꯒ ꯊꯣꯡꯖꯤꯜꯂꯨ꯫ ꯏꯅꯦ, ꯏꯔꯣꯟꯕꯁꯦ ꯐꯨꯠꯆꯤꯜꯂꯨꯔꯦ, ꯍꯣꯔꯦꯟ ꯑꯣꯏꯅ ꯊꯣꯡꯉꯒꯦ꯫ ꯍꯩ, ꯑꯩꯅ ꯇꯧ ꯍꯥꯏꯔꯗꯤ ꯇꯧꯗꯅ ꯃꯆꯤꯟ ꯑꯁꯦ ꯄꯦꯄꯥ ꯄꯦꯄꯥ, ꯇꯥꯅꯤꯡꯗꯕꯅ꯫ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯁꯨꯝꯕ ꯍꯩꯔꯤꯕ꯫ ꯁꯅꯥꯁꯨ ꯃꯅꯦꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯅꯧꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯔꯨꯒꯦ, ꯌꯥꯎꯁꯪꯗ ꯁꯦꯠꯅꯅꯕ꯫ ꯏꯍꯦ, ꯏꯆꯥ ꯊꯣꯏꯕꯤ, ꯌꯥꯎꯁꯪꯗꯤ ꯍꯞꯇꯥ ꯑꯃ ꯋꯥꯠꯂꯤꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯉꯁꯤ ꯂꯩꯔꯨꯅꯤꯀꯣ꯫ ꯏꯃꯥꯟꯅꯕꯤꯗꯁꯨ ꯍꯥꯏꯖꯤꯜꯂꯨꯔꯦꯕ꯫ ꯍꯣꯏꯗꯍꯦ, ꯏꯆꯥꯅ ꯍꯥꯏꯔꯕꯨ ꯏꯃꯥꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ, ꯐꯤꯔꯣꯜꯁꯨ ꯃꯌꯥꯝ ꯍꯦꯛ ꯂꯩꯊꯣꯔꯛꯎ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯅꯧ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯇꯅꯧꯁꯨ ꯃꯃꯥꯅ ꯁꯦꯜ ꯄꯤꯔꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯅꯥꯗꯤ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯍꯟꯗꯛꯇꯤ ꯊꯥꯕꯜꯗ ꯃꯀꯣꯛ ꯆꯤꯡꯗꯣꯏꯅꯤ꯫ ꯏꯆꯥꯅ ꯃꯀꯣꯛ ꯆꯤꯡꯉꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯀꯅꯤ꯫ ꯏꯃꯥꯗꯤ ꯌꯦꯡꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕꯣ꯫ ꯑꯩꯁꯨ ꯊꯥꯕꯜ ꯅꯨꯃꯤꯠꯇꯣ ꯏꯃꯥ ꯌꯥꯎꯍꯟꯅꯤꯡꯉꯤ꯫ ꯑꯗꯣ ꯏꯆꯦ, ꯅꯪꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯁꯅꯥ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯎꯔꯔꯣꯏꯒꯦ ꯑꯩꯗꯤ꯫ ꯄꯥꯟꯍꯩꯕꯤ matang ꯆꯥꯗꯅ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯆꯦꯗꯤ ꯀꯥꯏꯗꯒꯤ ꯌꯥꯎꯅꯤ? ꯐꯤꯔꯣꯜꯁꯨ ꯑꯝꯇ ꯂꯩꯇꯕꯗꯨꯗ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯂꯥꯛꯑꯣ, ꯏꯃꯥ ꯁꯦꯜ ꯄꯤꯒꯦ ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯥ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯅꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ꯫ ꯃꯕꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯁꯨꯝꯅ ꯂꯩꯔꯝꯂꯣꯏꯀꯣ꯫ ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯂꯥꯡꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯂꯩꯇ꯭ꯔꯕꯗ ꯅꯆꯥ ꯑꯩꯗꯤ ꯅꯥꯏꯊꯣꯝ ꯇꯥꯔꯤ꯫ ꯈꯟꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯈꯥꯡꯕ ꯅꯠꯇꯅ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯗꯥꯔꯨꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯁꯅꯥꯁꯨ
ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯆꯪꯂꯛꯏ ꯄꯥꯟꯍꯩꯕꯤ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯁꯅꯥ ꯇꯞꯅ ꯂꯣꯏꯔꯦ ꯏꯅꯦ ꯊꯤꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯒ ꯃꯅꯥꯎꯅꯨꯄꯤꯒꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯔꯗꯨꯅ ꯄꯥꯟꯍꯩꯕꯤꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯄꯥꯟꯍꯩꯕꯤꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯊꯤꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯍꯦꯛ ꯎꯞꯄꯒ ꯃꯃꯤꯠ ꯁꯨꯛꯂꯛꯏ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ ꯇꯅꯧ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯄꯥꯟꯍꯩꯕꯤ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯗꯨ ꯁꯅꯥꯒꯤ ꯃꯥꯏ ꯆꯞ ꯆꯥꯅ ꯍꯩꯖꯤꯜꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯁꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯣꯔꯣꯛ ꯁꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯟꯍꯩꯕꯤ ꯃꯇꯧ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧ ꯁꯥꯏ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ ꯑꯋꯣꯏꯕ ꯁꯅꯥ ꯕꯥꯔꯇꯤꯟꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯥꯏ ꯑꯗꯨ ꯇꯩꯊꯣꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯞꯂꯝꯃꯤ ꯁꯅꯥ ꯃꯃꯤꯠꯇꯒꯤꯁꯨ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯝꯃꯤ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯩꯗꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯁꯨ ꯃꯅꯦꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯆꯥꯏꯈꯥꯏꯔꯝꯂꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯈꯨꯟꯖꯤꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯟꯍꯩꯕꯤꯁꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯟꯁꯥꯡꯗꯣ ꯍꯋꯥꯏꯔ ꯀꯩꯅꯣꯝꯃ ꯊꯣꯡꯖꯤꯜꯂꯣ ꯅꯅꯥꯎꯅꯨꯄꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯍꯧꯏ ꯍꯣꯏꯅꯦ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕꯗ ꯄꯥꯟꯍꯩꯕꯤꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯜꯂꯞ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯑꯃꯨꯛ ꯅꯧꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯂꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯁꯅꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨ ꯄꯨꯈꯝꯗ ꯍꯥꯝꯖꯤꯜꯂꯝꯂꯗꯨꯅ ꯍꯧꯒꯠꯈꯤ ꯁꯅꯥꯁꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯥꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯐꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯐꯤ ꯑꯃꯨꯛ ꯁꯥꯕ ꯍꯧꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯇꯨꯅ ꯁꯅꯥ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨ ꯍꯦꯛꯂꯝꯃꯤ ꯄꯥꯟꯍꯩꯕꯤꯗꯤ ꯃꯌꯨꯝꯗꯒ ꯂꯩꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯏ ꯇꯅꯧꯁꯨ ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯀꯩꯀꯥ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒ ꯈꯪꯅꯖꯕ ꯂꯨꯆꯤꯡ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯇꯅꯧ ꯂꯨꯆꯤꯡ ꯎꯕꯗ ꯃꯆꯤꯟ ꯑꯗꯨ ꯄꯩꯔꯞ ꯇꯧꯔꯝꯃꯤ ꯇꯅꯧꯅ ꯂꯨꯆꯤꯡꯕꯨ ꯀꯌꯥ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯨꯆꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯨꯆꯤꯡ ꯇꯅꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯅꯧ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯅꯧ ꯈꯨꯝꯅꯤꯡꯗꯅ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ ꯑꯣ ꯑꯗꯨ ꯇꯅꯧ ꯅꯪ ꯅꯍꯥꯟꯈꯩ ꯌꯨꯝꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯍꯦꯟꯇꯣꯛꯀꯅꯨ ꯍꯥꯏꯕ ꯑꯗꯨ ꯂꯨꯆꯤꯡ ꯑꯩꯁꯨ ꯍꯜꯂꯒꯦ ꯏꯃꯥꯅ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯝꯃꯅꯤ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯂꯥꯛꯀꯦꯀꯣ ꯑꯗꯨꯗ ꯊꯣꯔꯛꯑꯣ ꯇꯅꯧꯁꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ ꯂꯨꯆꯤꯡꯁꯨ ꯇꯅꯧꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯅꯧ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯨ ꯈꯨ ꯈꯥꯝꯂꯝꯃꯤ ꯉꯁꯤꯁꯦ ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏ ꯀꯥꯏꯗꯒꯤ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯕ ꯅꯨꯄꯥ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯗꯅ ꯑꯩꯅꯦ ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯔꯣꯏꯗꯕꯅꯤ ꯇꯅꯧꯅ ꯂꯨꯆꯤꯡꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯔꯝꯗꯤ ꯂꯨꯆꯤꯡꯒ ꯃꯥꯒ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯂꯨꯆꯤꯡꯅ ꯇꯅꯧꯗ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯌꯥꯎꯁꯤꯜꯂꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯨ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕꯨ ꯌꯥꯝꯅ ꯍꯩꯅꯈꯤꯗꯕꯅꯤ ꯇꯥꯟ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯅꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯗꯨ パꯏꯗꯨꯅ ꯊꯣꯛꯂꯛꯄꯒ ꯇꯅꯧꯅ ꯆꯪꯒꯦ ꯇꯧꯕꯒ ꯑꯅꯤꯗꯨ ꯊꯦꯡꯒꯥꯏꯅꯔꯝꯃꯤ ꯇꯅꯧ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯑꯁꯥꯎꯕ ꯄꯨꯝꯕ ꯁꯅꯥꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯏ ꯅꯃꯤꯠꯇꯣ ꯇꯥꯡꯉꯕꯣ ꯃꯤ ꯆꯪꯉꯛꯀꯦ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯁꯅꯥ ꯋꯥꯂꯥꯟ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ ꯇꯅꯧꯗꯤ ꯃꯥꯅ ꯉꯥꯡꯕ ꯌꯥꯕ ꯈꯔ ꯉꯥꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯦꯛꯂꯛꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯃꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯟꯍꯩꯕꯤꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯉꯥꯡꯂꯤ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯩꯗ ꯑꯩꯅ ꯀꯥꯗꯧꯕ ꯈꯤꯇꯪ ꯉꯥꯏꯔꯕꯅꯦꯕ ꯁꯦꯟꯁꯨ ꯐꯅꯌꯥꯝꯅ ꯃꯥꯡꯍꯧꯔꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯃꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯨꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯁꯦꯜ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯗꯤ ꯇꯥꯏꯅꯔꯨꯕ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯤꯕꯤ ꯁꯅꯥꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯜꯂꯤꯁꯤꯅ ꯎꯅ ꯎꯅ ꯈꯪꯅ ꯈꯪꯅ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯂꯤꯕꯅꯤ ꯏꯅꯦ ꯍꯪꯒꯥꯝ ꯃꯟꯕꯅꯤ ꯃꯟꯒꯦ ꯍꯥꯏꯔꯗꯤ ꯈꯔ ꯉꯜꯂꯤꯉꯩꯗ ꯃꯟꯕ ꯀꯩꯗꯧꯒꯦ ꯌꯨꯝꯗꯁꯨ ꯂꯩꯔꯤꯕ ꯊꯕꯛꯁꯨ ꯌꯥꯝꯅ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯅꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯄꯥꯟꯍꯩꯕꯤꯁꯨ ꯁꯅꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯁꯅꯥꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯔꯞ ꯌꯦꯡꯗꯨꯅ ꯏꯃꯨꯡꯗ ꯁꯥꯍꯨꯝ ꯅꯥꯏꯅ ꯈꯣꯡꯊꯥꯡ ꯀꯜꯂꯞ ꯊꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯂꯛꯏ ꯏꯆꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯍꯪꯒꯥꯝ ꯑꯃꯒ ꯎ ꯃꯣꯔꯣꯛ ꯑꯃꯒ ꯃꯦꯠꯂꯤ ꯇꯅꯧꯁꯨ ꯉꯁꯤꯗꯤ ꯏꯟꯁꯥꯡꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯊꯤꯔꯛꯇꯦ ꯁꯅꯥꯅ ꯄꯤꯔꯛꯂꯤꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ
ꯆꯥꯛ ꯆꯥꯕ ꯃꯌꯥꯏ ꯇꯪꯈꯥꯏ ꯁꯨꯔꯛꯄꯗ ꯇꯅꯧ ꯑꯗꯨ ꯃꯌꯥꯗꯒꯤ ꯆꯥꯛ ꯑꯗꯨ ꯑꯣꯊꯣꯔꯛꯏ꯫ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯄꯥꯜꯍꯩꯕꯤ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯏꯆꯥ ꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯇꯅꯧ ꯁꯅꯥꯗ ꯈꯥꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯅꯪꯒꯤꯁꯦ ꯊꯧꯋꯣꯏꯀꯤ ꯑꯩꯒꯤ ꯆꯤꯟ ꯑꯁꯦ ꯄꯣꯛꯊꯣꯛꯅꯕ ꯇꯤꯟ ꯍꯥꯞꯄꯤꯔꯥ? ꯑꯃꯨꯛꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯩꯒꯤ ꯏꯟꯁꯥꯡꯁꯦ ꯇꯤꯟ ꯌꯥꯎꯏ, ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯟꯍꯩꯕꯤ ꯌꯥꯝꯅ ꯐꯤꯡꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯍꯥꯟꯅ ꯍꯦꯛꯇ ꯊꯥꯔꯝꯃꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯇꯤꯟ ꯍꯥꯞꯄ ꯏꯟꯁꯥꯡ ꯄꯤꯖꯕ ꯌꯥꯕ꯭ꯔꯣ? ꯁꯅꯥꯃꯄꯤ ꯏꯔꯥꯆꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯇꯁꯦꯡꯅ ꯈꯪꯍꯧꯗ꯭ꯔꯦ, ꯇꯤꯟ ꯌꯥꯎꯏ ꯍꯥꯏꯕ꯫ ꯏꯅꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯄꯥꯟꯍꯩꯕꯤ ꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ, ꯍꯦꯟꯅꯗꯨ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯆꯤꯟꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ, ꯐꯩ ꯐꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯅꯧꯅ ꯆꯥꯔꯝꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯁꯅꯥ ꯈꯪꯍꯧꯗꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥ! ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯅꯪꯕꯨ ꯀꯟꯕꯤꯔꯅꯤ ꯈꯟꯕ꯭ꯔꯣ? ꯍꯥ? ꯅꯃꯥꯗꯨꯁꯨ ꯐꯠꯇꯕꯅꯤꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯁꯤꯗꯣꯛꯈꯤ꯫ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯃꯥ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤꯗ ꯂꯩ ꯂꯩꯗꯨꯅ ꯄꯨꯕꯅꯤꯅ ꯅꯃꯥ ꯁꯤꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯂꯩꯈꯤꯗꯦ꯫ ꯁꯅꯥ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯆꯥꯛ ꯈꯔ ꯈꯔ ꯄꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯉꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯕꯨꯗꯤ ꯄꯜꯂꯒ ꯉꯥꯡꯕꯤꯒꯅꯨ꯫ ꯀꯔꯤ? ꯃꯁꯤ ꯃꯆꯤꯟꯁꯤ ꯈꯨꯝꯃꯤꯅꯦꯍꯦ, ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯎꯔꯣ? ꯋꯥ ꯉꯥꯡꯕ ꯌꯥꯗꯅꯕ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯌꯨꯔꯕ? ꯁꯅꯥ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯅꯦꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯛꯏ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯁꯨꯛꯇꯣꯛꯂꯝꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯃꯅꯦ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥ ꯑꯩꯅ ꯐꯠꯂꯨꯗꯕꯅꯔꯣ ꯉꯁꯤꯗꯤ ꯏꯃꯥ ꯕꯥꯕꯥꯕꯨꯁꯨ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯍꯜꯂꯤꯕꯁꯦ? ꯅꯆꯥ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯂꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯅꯥ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯇꯅꯧꯁꯨ ꯉꯟꯅ ꯌꯥꯍꯧꯔꯛꯂꯝꯃꯤ꯫ ꯇꯅꯧ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥ ꯂꯣꯟꯈ꯭ꯔꯕꯣ ꯏꯆꯦ? ꯂꯣꯟꯗ꯭ꯔꯤꯌꯦ, ꯏꯆꯦ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯣꯜꯂꯛꯑꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯇꯅꯧ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯄꯥꯜꯍꯩꯕꯤꯅ ꯃꯆꯥꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯏꯟꯁꯤꯟꯕꯗ ꯂꯧꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯁꯅꯥꯕꯨ ꯌꯥꯈꯤꯗꯕꯅꯤ꯫ ꯁꯅꯥꯁꯨ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯆꯥ ꯑꯗꯨ ꯂꯣꯜꯂꯝꯃꯤ꯫ ꯇꯅꯧ ꯆꯥ ꯑꯗꯨ ꯈꯛ ꯊꯛꯂꯗꯨꯅ ꯌꯥꯝꯅ ꯀꯦꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔ ꯆꯠꯄꯒ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯅꯧꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯗꯥꯊꯣꯏꯕ, ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯑꯗꯣ ꯀꯩ ꯂꯩꯔꯒꯦꯕ ꯗꯥꯊꯣꯏꯕꯅ ꯎꯅꯁꯦꯅ ꯀꯧꯔꯤꯁꯤꯕꯣ? ꯌꯥꯎꯁꯪꯁꯨ ꯍꯌꯦꯡ, ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯤꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯩꯅꯣꯕ ꯄꯤꯗꯣꯏꯁꯦ? ꯊꯣꯏꯕ ꯃꯥꯅ ꯄꯨꯔꯛꯄ ꯆꯦꯔꯪ ꯑꯃꯨꯕꯗꯨ ꯇꯅꯧꯗ ꯄꯤꯔꯛꯏ꯫ ꯁꯦ ꯂꯧꯁꯤꯜꯂꯨ, ꯅꯪꯒꯤꯅꯦꯅ ꯂꯩꯔꯛꯄꯅꯤ꯫ ꯇꯅꯧ ꯍꯔꯥꯎꯅ ꯊꯣꯏꯕꯅ ꯄꯤꯔꯛꯂꯤꯕ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯊꯣꯏꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ, ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯨ꯫ ꯍꯣꯏ ꯗꯥꯊꯣꯏꯕ꯫ ꯇꯅꯧꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯅꯧ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯇꯅꯧꯅ ꯍꯜꯂꯛꯄꯗꯗꯤ ꯃꯃꯥꯁꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯄꯥꯟꯍꯩꯕꯤ ꯃꯆꯥꯅ ꯅꯥꯟꯅ ꯆꯪꯉꯛꯄꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯊꯣꯏ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯇꯅꯧ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯗꯥꯊꯣꯏꯕꯒ ꯎꯅꯔꯨꯕꯅꯤ꯫ ꯑꯣ, ꯅꯈꯨꯠꯇ ꯆꯦꯔꯪ ꯑꯃ ꯄꯥꯏꯔꯤꯗꯨꯅ ꯀꯔꯤꯅꯣ? ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯐꯨꯔꯤꯠ ꯑꯃꯒ ꯐꯅꯦꯛ ꯑꯃꯒꯅꯤ꯫ ꯇꯅꯧ ꯐꯨꯔꯤꯠꯇꯨ ꯊꯥꯡꯀꯠꯇꯨꯅ ꯃꯃꯥꯗ ꯎꯠꯂꯤ꯫ ꯏꯃꯥ, ꯇꯨ ꯐꯖꯕ꯭ꯔꯥ? ꯄꯥꯟꯍꯩꯕꯤ ꯅꯣꯛꯂꯗꯨꯅ, ꯐꯖꯩꯅꯦꯍꯦ ꯁꯤꯗꯤ, ꯏꯆꯥꯗꯁꯨ ꯌꯥꯝꯅ ꯄꯛꯆꯔꯅꯤ꯫ ꯁꯅꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯄꯥꯟꯍꯩꯕꯤ ꯁꯅꯥꯗ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯐꯖꯕꯤ ꯂꯩꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯌꯥꯎꯁꯪꯒꯤ ꯈꯨꯗꯣꯜꯒꯁꯦ ꯄꯤꯔꯛꯏꯅꯦꯕ꯫ ꯐꯪꯗꯕ ꯃꯤ ꯈꯔꯗꯤ ꯆꯥꯛꯄꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯄꯥꯟꯍꯩꯕꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯁꯅꯥꯗꯤ ꯇꯥꯁꯟꯅꯗꯅ ꯐꯤꯗꯨ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯃꯥꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡ ꯁꯅꯥꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈꯤ꯫ ꯇꯅꯧꯗꯤ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯨꯏꯍꯧꯗꯦ ꯄꯥꯟꯍꯩꯕꯤ ꯃꯥꯁꯨ ꯁꯨꯒꯗꯕ ꯐꯤꯔꯣꯜꯈꯩ ꯑꯗꯨ ꯄꯨꯊꯣꯛꯂꯛꯂꯗꯨꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯊꯝꯖꯤꯟꯗꯨꯅ, ꯁꯤꯒꯤ ꯐꯤꯔꯣꯜꯈꯩꯁꯦ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯁꯨꯗꯣꯛꯎ꯫ ꯍꯣꯏꯅꯦ꯫ ꯁꯅꯥ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯐꯤ ꯑꯗꯨ ꯁꯨꯔꯝꯃꯤ꯫ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯕ ꯅꯠꯇ꯭ꯔꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯉꯔꯥꯡꯒꯤ ꯂꯦꯝꯕ ꯆꯥꯛ ꯆꯖꯤꯛ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯁꯅꯥꯅ ꯐꯤ ꯁꯨꯕ ꯂꯣꯏꯔꯛꯄꯗ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯝꯃꯤ꯫
ꯄꯥꯟꯍꯩꯕꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤ꯫ ꯇꯅꯧꯗꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯁꯨꯛꯊꯣꯛꯊꯣꯔꯛꯂꯝꯗꯦ꯫ ꯁꯅꯥꯐꯤꯁꯤꯡ ꯑꯗꯨ ꯐꯧꯔꯨꯔꯕ ꯃꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ꯫ ꯁꯅꯥꯁꯨ ꯈꯪꯉꯤ ꯃꯅꯦꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯉꯔꯥꯡꯒꯤ ꯆꯥꯛ ꯂꯦꯝꯍꯧꯕ ꯆꯖꯤꯛ ꯑꯗꯨ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ꯫ ꯆꯥꯛ ꯆꯥꯔꯝꯃꯤꯕ ꯂꯨꯈꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥ ꯃꯁꯥꯅ ꯆꯥꯔꯝꯕ ꯆꯒꯨꯝ ꯐꯥꯎꯕ ꯍꯦꯛ ꯁꯦꯡꯂꯝꯗꯦ꯫ ꯁꯅꯥꯁꯨ ꯃꯈꯣꯏꯅ ꯆꯥꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯨꯆꯤꯡ ꯇꯅꯧꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯍꯦꯛ ꯍꯦꯛ ꯎꯅꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯨꯆꯤꯡ ꯇꯅꯧꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯕꯗꯤ ꯈꯟꯗꯨꯅ ꯑꯋꯥꯕ ꯆꯣꯛꯊꯕ ꯅꯥꯏꯗ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯅꯧꯁꯨ ꯊꯑꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯕꯅꯤ ꯂꯨꯆꯤꯡ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯅꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯉꯁꯤꯗꯤ ꯑꯣꯏꯔꯛꯂꯦ꯫ ꯂꯩꯀꯥꯏ ꯄꯥꯈꯪ ꯈꯔꯅ ꯊꯥꯕꯜ ꯆꯣꯡꯒꯗꯧꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯀꯦ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯊꯥꯕꯜ ꯆꯣꯡꯕꯗ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯟꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯇꯅꯧꯗꯤ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯟꯍꯩꯕꯤ ꯃꯆꯥꯅ ꯀꯦꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯥꯜꯂꯤ꯫ ꯇꯅꯧꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯅꯧꯁꯨ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯅꯥꯁꯨ ꯌꯥꯝꯅ ꯊꯨꯅ ꯀꯦꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅꯅꯕ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥꯅ ꯌꯥꯎꯒꯗꯕꯁꯦ꯫ ꯃꯍꯥꯛꯁꯨ ꯌꯥꯎꯅꯤꯡꯕꯅꯤ꯫ ꯃꯇꯥꯔꯣꯏꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯎꯔꯒ ꯁꯅꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯏꯅꯦꯅ ꯆꯩꯔꯕꯁꯨ ꯐꯨꯔꯕꯁꯨ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗꯪꯗꯤ ꯌꯥꯎꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯔꯩꯕ ꯐꯨꯔꯤꯠ ꯑꯃꯒ ꯃꯥꯅ ꯊꯥꯕꯜ ꯆꯣꯡꯕꯗ ꯁꯦꯠꯄ ꯅꯪꯅꯅꯕ ꯍꯥꯏꯅ ꯁꯥꯖꯕ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯒ ꯁꯦꯠꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯔꯝꯃꯤ꯫ ꯁꯅꯥ ꯊꯥꯕꯜ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯍꯧꯅꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯍꯩꯇ ꯍꯩꯇ ꯆꯣꯡꯕ ꯊꯥꯕꯜ ꯑꯗꯨ ꯎꯕꯗ ꯄꯥꯈꯪ ꯃꯆꯥ ꯀꯌꯥꯅ ꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯒꯗꯕꯒꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯍꯦꯛ ꯎꯔꯨꯔꯦ ꯁꯅꯥꯕꯨ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯝꯃꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯨ ꯑꯩꯅ ꯇꯧꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯅꯧꯁꯨ ꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯂꯨꯆꯤꯡꯅ ꯇꯅꯧꯕꯨ ꯀꯧꯔꯛꯏ꯫ ꯇꯅꯧ ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯩ ꯂꯩꯔꯒꯦ ꯂꯨꯆꯤꯡ? ꯇꯅꯧ ꯍꯌꯦꯡ ꯁꯤꯝꯇ ꯎꯅꯁꯤ ꯊꯣꯛꯂꯛꯑꯣ꯫ ꯊꯣꯏꯕꯁꯨ ꯇꯅꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯇꯅꯧ ꯃꯥꯅ ꯀꯅꯥꯅꯣ? ꯑꯩꯁꯨ ꯈꯪꯗꯦꯗ꯫ ꯑꯩ ꯎꯕ ꯌꯥꯗꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯅꯨꯄꯥꯅꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ꯫ ꯂꯨꯆꯤꯡ ꯇꯅꯧꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯇꯅꯧꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯊꯣꯏꯕ ꯂꯨꯆꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗ ꯀꯥꯔꯟ ꯇꯥꯕ ꯌꯥꯗꯦꯀꯣ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯇꯅꯧꯁꯦ ꯑꯩꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯂꯨꯆꯤꯡ ꯌꯥꯝꯅ ꯋꯥꯔꯧꯅ ꯇꯅꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯅꯧ ꯑꯩꯁꯤꯅ ꯅꯪꯒꯤ ꯀꯅꯥꯅꯣ? ꯇꯅꯧ ꯁꯥꯎꯅ ꯂꯨꯆꯤꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ꯫ ꯂꯥꯛꯑꯣꯗꯥ ꯊꯣꯏꯕ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯇꯅꯧꯒ ꯊꯣꯏꯕꯒꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯕ ꯇꯅꯧꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯇꯅꯧꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯇꯅꯧꯅ ꯗꯥ ꯊꯣꯏꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦꯀꯣ? ꯍꯣꯏ ꯍꯣꯏ꯫ ꯇꯅꯧꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯉꯛꯄꯗ ꯄꯥꯟꯍꯩꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯅꯧ ꯃꯃꯥ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯍꯥꯏ ꯏꯃꯨꯡ ꯆꯪꯕ ꯂꯥꯏꯔꯤ ꯅꯆꯦꯗꯣ ꯂꯥꯛꯄ ꯎꯔꯝꯕ꯭ꯔꯥ? ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯗꯥꯏꯅꯦ? ꯀꯗꯥꯏꯗꯒꯤ ꯌꯨꯝꯗ ꯂꯩꯕꯅꯣ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯏꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥ ꯑꯁꯦꯡꯕꯩꯔꯣ? ꯍꯩꯃꯥ ꯑꯁꯦꯡꯕꯅꯤꯅꯦꯍꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ? ꯂꯥꯛꯈꯤꯁꯅꯨꯗꯅ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯁꯅꯥꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯅꯥ ꯃꯅꯦꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯄꯥꯟꯍꯩꯕꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯍꯟꯕꯤꯔꯛꯑꯦꯗꯅ ꯏꯔꯥꯡ ꯐꯕꯤꯁꯦ꯫ ꯁꯅꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ ꯇꯧꯔꯨꯔꯒ ꯌꯨꯝꯗ ꯆꯪꯂꯛꯄ ꯀꯁꯨ ꯁꯥꯔꯤ ꯅꯪꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯁꯅꯥꯒꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯃꯇꯨꯡ ꯏꯅꯦꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯦ꯫ ꯀꯔꯤꯒꯤ ꯁꯣꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯅꯥꯒꯤ ꯇꯅꯧ ꯇꯅꯧꯔꯕ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯆꯠꯂꯣ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯁꯅꯥ ꯃꯄꯤ ꯇꯥꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯑꯩꯕꯨ ꯀꯗꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯒꯦ ꯏꯅꯦ?
ꯑꯩ ꯆꯠꯄ ꯉꯝꯃꯣꯏ꯫ ꯄꯥꯟꯍꯩꯕꯤ ꯁꯥꯎꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯄꯨꯊꯣꯔꯛꯇꯨꯅ ꯏꯟꯊꯨꯔꯝꯃꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄꯥꯟꯍꯩꯕꯤ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯇꯧꯔꯒ, ꯏꯕꯨꯡꯉꯣ, ꯃꯇꯥꯡ ꯑꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ꯫ ꯏꯅꯦ, ꯑꯩꯗꯤ ꯏꯅꯦꯅ ꯑꯊꯦꯡꯕꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯍꯪꯕꯅꯤ, ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯇꯅꯧꯁꯨ ꯄꯥꯈꯠꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅ ꯍꯪꯂꯛꯏ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯄꯥꯟꯍꯩꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯊꯣꯏ, ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯏꯃꯥ, ꯈꯪꯉꯤ, ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥꯅꯤ꯫ ꯄꯥꯟꯍꯩꯕꯤ ꯃꯃꯤꯠ ꯈꯥꯅ ꯂꯨꯆꯤꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯩ ꯐꯩ, ꯅꯪꯁꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯉꯁꯤꯅꯦ ꯅꯕꯥꯅꯤꯃꯛ ꯌꯦꯡꯉꯨ꯫ ꯄꯥꯟꯍꯩꯕꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯅꯨꯡ ꯑꯃ ꯈꯨꯜꯂꯗꯨꯅ ꯀꯥꯡꯁꯤ ꯈꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯇꯨꯝꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯄꯥꯟꯍꯩꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯆꯤꯡꯒ ꯁꯅꯥꯒꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯄꯥꯟꯍꯩꯕꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯟꯍꯩꯕꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯔꯤ ꯇꯧꯅꯤꯒꯦ, ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯆꯤꯡꯅꯔꯕꯅꯤ, ꯉꯁꯥꯏ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯨꯄꯥꯒ ꯋꯥꯔꯤꯒ ꯌꯥꯝꯅ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯆꯦ, ꯀꯩꯅꯥ ꯑꯣꯏꯅ ꯀꯠꯊꯣꯛꯁꯤ꯫ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯧꯅꯔꯛꯀꯅꯤ꯫ ꯂꯨꯆꯤꯡ ꯃꯌꯥꯝꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯏꯅꯦ ꯏꯕꯦꯟ ꯃꯌꯥꯝ, ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯗꯦ꯫ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯐꯥꯎꯕ ꯈꯪꯖꯗꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕ ꯂꯩꯇꯦ꯫ ꯃꯌꯥꯝ ꯀꯩꯅꯥ ꯀꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯅꯥꯒ ꯂꯨꯆꯤꯡꯒ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯁꯅꯥꯗꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯁꯅꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯤ ꯇꯅꯧꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯉꯁꯤꯗꯒꯤ ꯀꯥꯎꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯂꯨꯆꯤꯡ ꯎꯄꯥꯏ ꯂꯩꯇ ꯁꯅꯥꯕꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯒꯤ ꯃꯃꯥ ꯑꯁꯪꯕꯤ ꯃꯆꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯑꯁꯤꯗ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯂꯨꯆꯤꯡ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯁꯥꯎꯅ ꯁꯅꯥꯒꯤ ꯃꯈꯖꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯊꯋꯣꯏꯀꯤ ꯂꯩꯁꯤꯜꯂꯛꯏꯕ ꯅꯠꯇ꯭ꯔꯣ? ꯁꯅꯥ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯞꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯃꯥ ꯅꯄꯥꯁꯨ ꯂꯩꯇꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯀꯔꯝꯅ ꯑꯣꯏꯒꯅꯤ? ꯂꯨꯆꯤꯡꯅ ꯁꯅꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ, ꯅꯪꯒꯤ ꯀꯥ ꯇꯥꯛꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯂꯩꯅꯅꯕ ꯀꯥ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯁꯅꯥ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ ꯅꯣꯡꯉꯥꯟꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯁꯅꯥ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯥꯏꯗꯨꯛ ꯊꯥꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯍꯀꯥꯝ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯧꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯥꯏꯗꯨꯛ ꯊꯥꯔꯤꯕ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯆꯤꯟꯗꯨꯗ ꯁꯨꯛꯇꯣꯛꯂꯝꯃꯤ꯫ ꯁꯅꯥꯀꯤꯅ ꯑꯁꯪꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ, ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯒꯅꯨ, ꯆꯥꯒꯗꯣ ꯂꯣꯜꯂꯨꯆꯣ ꯆꯠꯂꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯅꯥꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯏꯃꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯏꯃꯥ ꯀꯥꯏꯅ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯁꯣꯟꯅ ꯁꯣꯟꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯁꯅꯥ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥ ꯁꯔꯨꯛ ꯑꯗꯨ ꯍꯩꯗꯨꯅ ꯂꯨꯆꯤꯡꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯏ꯫ ꯂꯨꯆꯤꯡꯁꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯁꯅꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧ ꯆꯪꯉꯛꯏꯅꯣ ꯁꯤꯗ? ꯆꯥ ꯄꯤꯕ ꯆꯪꯉꯛꯄꯅꯤ꯫ ꯑꯩ ꯆꯥ ꯊꯛꯅꯤꯡꯗꯦ, ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ꯫ ꯁꯅꯥꯀꯤꯅ ꯂꯨꯆꯤꯡꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯆꯥ ꯑꯗꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯪꯕꯤ ꯆꯥ ꯊꯛꯅ ꯊꯛꯅ ꯁꯅꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯗꯨ ꯊꯛꯑꯣ ꯍꯥꯏꯕ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯣ? ꯁꯅꯥ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯆꯥ ꯄꯥꯝꯕ ꯏꯆꯥꯁꯦ, ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯆꯥ ꯊꯛꯇ꯭ꯔꯤꯅꯦ꯫ ꯁꯅꯥꯀꯤꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔో? ꯆꯥꯛꯇꯨ ꯊꯣꯡꯒꯠꯅꯕ ꯇꯧꯔꯨꯔꯣ꯫ ꯍꯣꯏ ꯃꯥ꯫ ꯁꯅꯥ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯇꯅꯧꯕꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯁꯅꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯌꯥꯔꯝꯗꯦ꯫ ꯂꯨꯆꯤꯡ ꯁꯥꯎꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯪꯅ ꯂꯣꯏꯅ ꯊꯨꯡꯍꯟꯗ꯭ꯔꯕꯅꯤ꯫ ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ꯫ ꯁꯣꯝꯗꯅ ꯇꯅꯧ ꯋꯥꯈꯜꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯥ,
ꯑꯩꯈꯣꯏ ꯆꯦꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏꯅꯦ꯫ ꯇꯅꯧ ꯄꯦꯔꯤ ꯄꯦꯔꯤ, ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯝꯃꯨꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯅꯈꯤꯗꯕꯅꯤ꯫ ꯅꯨꯄꯥꯕꯨ ꯃꯥ ꯈꯛꯇꯔꯣ, ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯦꯠꯂꯦ ꯍꯥꯏꯕꯗꯨꯗ ꯀꯩꯅꯥ ꯊꯣꯛꯏ ꯀꯠꯁꯤꯜꯂꯨꯔꯦ꯫ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯥ ꯌꯥꯝ ꯄꯥꯝꯃꯛꯏ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ, ꯂꯨꯆꯤꯡꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯏꯔꯥꯡ ꯍꯦꯛꯇ ꯍꯧꯖꯤꯜꯂꯒ ꯂꯩꯁꯤꯜꯂꯨ ꯏꯆꯥꯁꯤꯗꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯅꯧꯗꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯅꯥꯌꯨꯝꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ, ꯃꯅꯦꯝꯒꯤ ꯑꯊꯤꯕ ꯋꯥꯍꯩ꯫ ꯑꯁꯪꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯒ ꯂꯩꯔꯤꯒꯦ? ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯁꯦꯡꯗꯅ ꯇꯧꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯁꯤꯗꯩꯁꯤꯗ ꯐꯃꯨꯡ ꯀꯣꯜꯂꯒ ꯂꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯅꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯁꯅꯥꯁꯨ ꯇꯥꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯣ꯫ ꯃꯅꯦꯝꯅ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯅ ꯂꯥꯛꯑꯕꯗꯤ ꯊꯕꯛꯁꯤꯡꯁꯦ ꯁꯠ ꯇꯧꯗꯦꯅꯦ꯫ ꯀꯅꯥꯅ ꯇꯧꯅꯤꯅ ꯂꯩꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯥꯏꯕꯁꯦ ꯑꯇꯥꯛ ꯑꯐꯣꯡꯅꯔꯦ꯫ ꯁꯅꯥ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯅꯦꯝꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ꯫ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁꯪꯕꯤꯁꯨ ꯁꯅꯥ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣ, ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯏꯁꯤꯡ ꯕꯥꯔꯇꯤꯟ 3-4ꯗꯪ ꯂꯥꯈꯠꯂꯨꯆꯣ ꯆꯠꯂꯣ꯫ ꯍꯣꯏ ꯃꯥ꯫ ꯃꯅꯦꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯁꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨ パꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯁꯥꯒ ꯉꯝꯗꯕꯒ ꯀꯩꯒ ꯏꯁꯤꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗꯗꯨꯅ ꯁꯣꯏꯗꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯄꯗꯨ ꯎꯕꯗ ꯃꯊꯕꯥꯛ ꯌꯩꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯔꯤ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯠꯇ ꯍꯦꯛ ꯂꯥꯈꯠꯄꯕꯨ ꯂꯣꯏꯅ ꯍꯩꯗꯣꯛꯄ ꯉꯝꯃꯤꯅꯦ꯫ ꯁꯅꯥꯒꯤꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯁꯣꯏꯕ? ꯃꯥꯡꯒꯣꯜꯁꯦ ꯏꯁꯤꯡꯁꯤꯅ ꯂꯣꯛꯇꯥꯛ ꯁꯥꯔꯦ꯫ ꯋꯥꯏ ꯍꯥꯟꯅ ꯑꯝꯇ ꯇꯩꯊꯣꯛꯎ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯆꯤꯡꯁꯨ ꯊꯣꯔꯛꯄꯒ ꯏꯁꯤꯡ ꯍꯩꯗꯣꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯃꯥꯡꯒꯣꯜꯁꯤꯗꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯀꯅꯥꯅ ꯇꯧꯔꯤꯅꯣ? ꯍꯣ, ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ? ꯅꯪꯒꯤ ꯅꯨꯄꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯑꯁꯤꯅ ꯇꯧꯔꯤꯅꯤꯗꯅ꯫ ꯂꯨꯆꯤꯡ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯁꯅꯥꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯤꯡꯁꯦ ꯊꯧꯋꯣꯏꯀꯤ ꯅꯪꯅ ꯇꯧꯒꯦꯅ ꯍꯩꯗꯣꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁꯅꯥ ꯃꯄꯤ ꯇꯥꯅ ꯂꯩꯔꯦ꯫ ꯂꯨꯆꯤꯡꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯥꯄꯤꯒ ꯈꯔ ꯇꯥꯁꯤꯟꯅꯔꯒ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯀꯅꯤꯅ ꯈꯟꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯋꯥꯏꯁꯦ ꯇꯩꯊꯣꯛꯎ꯫ ꯏꯃꯥꯅ ꯇꯧꯍꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯁꯨ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯆꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯦꯠ ꯂꯥꯎꯈꯩ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯋꯥꯏ ꯇꯩꯕꯗ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯁꯅꯥ ꯌꯥꯝꯅ ꯋꯥꯅ ꯋꯥꯏ ꯑꯗꯨ ꯇꯩꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯋꯥꯏ ꯇꯩꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯝꯃꯤ꯫ ꯃꯁꯥꯒ ꯉꯝꯗꯕꯒ ꯏꯔꯨꯒ ꯂꯨꯖꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯁꯅꯥ ꯐꯃꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯆꯥ ꯑꯩꯒꯤ ꯏꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯃꯤꯠ ꯄꯥꯡꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯪꯕꯤꯁꯨ ꯏꯁꯧ ꯂꯥꯡꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒ ꯊꯣꯛꯂꯛꯇꯦꯅꯦ꯫ ꯐꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯒ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯂꯨꯆꯤꯡꯁꯨ ꯆꯪꯂꯛꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇ꯭ꯔꯦ꯫ ꯏꯃꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯨꯆꯤꯡ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯅ ꯆꯪꯂꯛꯄꯗ ꯁꯅꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯄꯥꯈꯠꯅ ꯁꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯂꯝꯃꯤ꯫ ꯁꯅꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯤ꯫ ꯂꯨꯆꯤꯡ ꯐꯅ ꯁꯅꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯁꯅꯥꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ꯫ ꯂꯨꯆꯤꯡ ꯌꯥꯝ ꯊꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯦꯡꯀꯣꯠꯇ ꯏꯁꯤꯡ ꯑꯏꯪꯕ ꯈꯔ ꯍꯥꯞꯂꯒ ꯐꯤ ꯑꯃꯣꯟꯕ ꯑꯃꯒ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯅꯥ ꯃꯁꯥꯗꯨ ꯁꯥꯕ ꯍꯦꯟꯃꯟꯗꯨꯅ ꯅꯤꯛꯄ ꯐꯥꯎꯕ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯂꯨꯆꯤꯡ ꯐꯤ ꯑꯃꯣꯟꯕ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯂꯨꯞꯂꯗꯨꯅ ꯁꯅꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯝꯗꯨꯅ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯤ ꯑꯊꯥꯕ ꯈꯔ ꯂꯧꯔꯨꯗꯨꯅ ꯁꯅꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯑꯣꯝꯁꯤꯟꯕꯤꯔꯤ꯫
ꯑꯁꯪꯕꯤꯁꯨ ꯃꯆꯥꯅ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯄꯥꯈꯠꯅ ꯆꯠꯂꯤꯕꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯈꯟꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯥꯅ ꯁꯅꯥꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯐꯤꯅ ꯅꯥꯟꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯦ?" "ꯏꯃꯥ, ꯃꯁꯥꯁꯦ ꯃꯩ ꯍꯧꯒꯩ ꯁꯥꯒꯠꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒꯤ ꯅꯥꯟꯊꯣꯛꯄꯤꯔꯝꯕꯅꯤ." "ꯑꯣ, ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ, ꯏꯆꯥꯅ ꯄꯥꯈꯠꯄꯁꯤ ꯎꯕꯗ." ꯑꯁꯪꯕꯤꯁꯨ ꯃꯃꯧꯗ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯥ ꯁꯥꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯝꯃꯤ, ꯃꯃꯤꯠꯇꯨꯁꯨ ꯎꯏꯔꯨꯝ ꯄꯥꯡꯂꯛꯏ꯫ ꯂꯨꯆꯤꯡ ꯁꯅꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯈꯔ ꯐꯔꯕꯣ?" ꯁꯅꯥ ꯐꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯅꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯂꯨꯆꯤꯡꯁꯨ ꯁꯅꯥ ꯃꯊꯟꯇ ꯍꯨꯟꯇꯣꯛꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯁꯅꯥ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ." ꯂꯨꯆꯤꯡꯁꯨ ꯁꯅꯥꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯁꯤꯡ ꯂꯧꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯏꯉꯛ ꯉꯛꯆꯔꯝꯃꯤ꯫ ꯃꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯔꯤ꯫ ꯀꯨꯏꯍꯧꯗꯦ ꯂꯨꯆꯤꯡꯅ ꯏꯁꯤꯡ ꯍꯥꯞꯄ ꯀꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯆꯤꯟꯗ ꯇꯞꯅ ꯏꯟꯕꯤꯔꯛꯏ꯫ ꯁꯅꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯅ, "ꯑꯩ ꯆꯥꯛ ꯈꯔ ꯂꯧꯔꯨꯒꯦ, ꯉꯁꯤꯒꯤ ꯆꯥꯛꯁꯨ ꯆꯥꯔꯝꯈꯤꯔꯣꯏ." "ꯌꯥꯔꯅꯤꯌꯦ." ꯁꯅꯥꯅ ꯌꯥꯔꯅꯤ ꯍꯥꯏꯕꯒ ꯇꯥꯗꯦ ꯌꯥꯝꯅ ꯊꯨꯅ ꯆꯥꯛ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯒꯤ ꯃꯇꯧ ꯄꯨꯝꯕ ꯁꯅꯥꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯄꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯥꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯇꯧꯕꯤꯈꯤꯕꯁꯨ ꯂꯩꯇꯦ, ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ꯫ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤꯗꯃꯛ ꯋꯥꯖꯕ ꯃꯇꯧ ꯄꯨꯝꯕ ꯎꯔꯨꯕꯗ ꯂꯨꯆꯤꯡꯕꯨ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯂꯨꯆꯤꯡ ꯆꯥꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯁꯅꯥꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯉꯥꯏꯍꯥꯛ ꯁꯅꯥꯕꯨ ꯁꯪꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯏ ꯀꯥꯗꯒꯤ꯫ ꯁꯅꯥꯁꯨ ꯍꯤꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯥꯕ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ?" "ꯐꯔꯦ, ꯃꯊꯪꯗꯗꯤ ꯅꯥꯍꯟꯒꯅꯨ. ꯅꯪ ꯅꯥꯔꯒ ꯁꯤꯈ꯭ꯔꯗꯤ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯕꯨ ꯐꯅ ꯉꯥꯡꯅꯔꯣꯏ. ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯔꯥꯡ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯔꯤꯗꯣ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ." ꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯨꯆꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯉꯔꯥꯡ ꯇꯧꯔꯤꯕ ꯂꯨꯆꯤꯡꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯂꯨꯆꯤꯡꯒꯤ ꯃꯑꯣꯡ ꯑꯅꯤ ꯑꯁꯤ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕ! ꯑꯁꯨꯝꯅꯁꯨ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯕꯤꯔꯛꯂꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯝꯃꯤ ꯉꯁꯤꯗꯤ꯫ ꯁꯅꯥ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯆꯤꯡꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯥ ꯇꯥꯍꯧꯗ꯭ꯔꯦ꯫ ꯃꯅꯥꯛꯇꯁꯨ ꯂꯨꯆꯤꯡꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯅꯥ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯥꯍꯟꯈꯤꯗ꯭ꯔꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯕ ꯈꯛꯇꯅꯤ. ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩ ꯑꯗꯨꯃꯛ ꯈꯪꯏ." ꯑꯩꯁꯨꯕ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯐꯔꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯃꯊꯧ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯁꯅꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯉꯥꯡꯉꯤꯕ ꯄꯨꯝꯕ ꯃꯥꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯅꯦ? ꯋꯥꯔꯧꯁꯅꯨ, ꯃꯁꯥꯅ ꯊꯣꯛꯍꯟꯖꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯀꯔꯤꯒꯤ ꯃꯥꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯇꯦ? ꯋꯥꯖꯁꯅꯨ ꯃꯥꯗꯤ꯫ ꯑꯃꯨꯛꯁꯨ ꯇꯅꯧꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯂꯨꯆꯤꯡ ꯇꯅꯧꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯎꯅꯤꯡꯂꯛꯄ ꯐꯥꯎꯔꯛꯏ꯫ ꯂꯨꯆꯤꯡ ꯌꯥꯝꯅ ꯊꯨꯅ ꯁꯪꯒꯣꯏ ꯀꯥꯆꯤꯟꯗ ꯊꯝꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯊꯣꯂꯛꯇꯨꯅ ꯇꯅꯧꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯊꯧꯔꯛꯂꯤ꯫ ꯃꯥ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯁꯣꯝꯗꯁꯨ ꯇꯅꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯉꯛ ꯊꯥꯡꯀꯠꯇꯨꯅ ꯂꯨꯆꯤꯡꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯅꯧ ꯉꯁꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯇꯧꯒꯨꯝꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯅ ꯇꯅꯧꯕꯨ ꯀꯧꯔꯛꯄ, "ꯇꯅꯧ." ꯇꯅꯧꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯣꯏꯕꯅꯤ꯫ ꯇꯅꯧ ꯃꯆꯤꯟꯗꯨ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯊꯣꯏꯕ, ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" "ꯅꯪ ꯎꯅꯕ ꯂꯥꯛꯏꯅꯤ." ꯇꯅꯧ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯊꯣꯏꯕ, ꯑꯩ ꯅꯪꯒ ꯂꯥꯞꯊꯣꯛꯅꯕ ꯄꯥꯝꯃꯤ." "ꯑꯩꯒ ꯂꯥꯞꯊꯣꯛꯅꯅꯤꯡꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ?" "ꯗꯥ ꯊꯣꯏꯕ, ꯅꯪꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ. ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒ ꯈꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯤꯕꯅꯣ?" "ꯊꯣꯏꯕ ꯊꯋꯥ ꯁꯥꯗ, ꯅꯪꯁꯨ ꯀꯣꯏꯔꯤꯗꯨꯗꯤ. ꯑꯗꯨꯅꯕꯨ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯦ ꯍꯥꯏꯔꯤꯕꯅꯤ." ꯂꯥꯞꯇꯛꯅ ꯂꯨꯆꯤꯡꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯇꯅꯧ ꯂꯨꯆꯤꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯇꯅꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ "ꯇꯥ ꯂꯨꯆꯤꯡ." ꯂꯨꯆꯤꯡ ꯁꯥꯏꯀꯜ ꯈꯥꯝꯗꯨꯅ, "ꯇꯅꯧ, ꯀꯩꯗꯧꯔꯦ ꯍꯟꯗꯛꯇꯤ ꯅꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯟꯕ ꯃꯥꯜꯂꯦ." ꯇꯅꯧ ꯀꯗꯥꯏꯗꯒꯤ ꯃꯄꯤꯅꯣ ꯈꯪꯗꯦ ꯇꯨꯞ ꯇꯥꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯂꯨꯆꯤꯡ,
ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯇꯥ ꯂꯨꯆꯤꯡꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯛꯏ." ꯂꯨꯆꯤꯡꯁꯨ ꯇꯅꯧꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯇꯅꯧꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯝꯃꯤ꯫ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯁꯨ ꯐꯥꯗꯨꯅ ꯄꯨꯟꯕ ꯌꯥꯗꯕꯒꯨꯝ ꯇꯅꯧꯒ ꯂꯨꯆꯤꯡꯒꯁꯨ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯔꯝꯗꯦ꯫ ꯁꯅꯥ ꯃꯍꯥꯛꯁꯨ ꯂꯨꯆꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯝꯗꯦ꯫ ꯃꯅꯦꯝꯅ ꯐꯪꯉꯤ ꯅꯨꯡꯇꯤꯒꯤ ꯉꯥꯡꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯅꯍꯥꯃꯈꯩꯒꯤ ꯃꯇꯧꯒꯨꯝꯅ ꯉꯥꯡꯂꯛꯏ꯫ "ꯅꯪ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ. ꯅꯪꯗ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ." ꯁꯅꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯇꯜꯂ ꯃꯥꯜꯂꯦ, ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯑꯁꯤꯗꯤ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯁꯅꯥꯁꯨ ꯂꯨꯆꯤꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯡꯒꯥꯜꯗ ꯃꯤ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯅꯥ ꯑꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯁꯅꯥ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯅꯥ ꯃꯆꯤꯟꯗ ꯇꯞꯅ "ꯇꯅꯧ." ꯇꯅꯧꯁꯨ ꯃꯆꯦꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯇꯅꯧꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯃꯥ! ꯏꯃꯥ! ꯍꯣ ꯏꯃꯥ!" ꯑꯁꯪꯕꯤꯁꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ?" "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯛꯏ." ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯁꯪꯕꯤ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡ, ꯇꯅꯧꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯨꯆꯤꯡ ꯇꯨꯃꯤꯟꯅ ꯇꯅꯧꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯅꯦ, ꯈꯨꯔꯨꯝꯃꯨ." ꯇꯅꯧꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯗꯨꯅ ꯃꯅꯦꯝꯗ ꯈꯨꯔꯨꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ "ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯃꯧꯁꯤꯗꯤ." ꯁꯅꯥ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯕ ꯉꯝꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯃꯅꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯈꯥꯝꯖꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ "ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ? ꯑꯩꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯁꯤꯔꯥ?" ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯔꯒ "ꯑꯩꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯒꯅꯤ? ꯌꯨꯝꯗ ꯆꯪꯂꯨꯔꯕꯁꯨ ꯏꯅꯦꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ." ꯑꯃꯨꯛꯁꯨ ꯈꯥꯡꯕ ꯉꯝꯗ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯀꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯔꯣꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯒ ꯇꯅꯧꯒꯁꯨ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟ ꯂꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯅꯥ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯨꯡ 7 ꯇꯥꯔꯕ ꯐꯥꯎꯕ ꯇꯅꯧꯗꯤ ꯍꯧꯒꯠꯂꯝꯗꯦ꯫ ꯂꯨꯆꯤꯡ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯅꯥ, ꯆꯥ ꯂꯣꯏꯔꯕꯣ? ꯄꯤꯔꯣ ꯀꯗꯥꯏ?" ꯁꯅꯥꯁꯨ ꯆꯥꯗꯨ ꯍꯩꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯗꯨꯗ ꯑꯁꯪꯕꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯪꯕꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯃꯧꯗꯤ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕ꯭ꯔꯥ?" "ꯏꯃꯥ, ꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯞꯍꯧꯕꯅꯤ." "ꯍꯩꯃꯥ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ ꯃꯥꯕꯣ?" "ꯏꯃꯥ, ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ. ꯉꯔꯥꯡ ꯈꯔ ꯀꯞꯂꯨꯕꯒꯤ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯍꯧꯕ ꯈꯛꯇꯅꯤ." "ꯐꯔꯦ ꯐꯔꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩꯗꯅ. ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦ." ꯂꯨꯆꯤꯡꯁꯨ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯏꯃꯧ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯁꯦ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ. ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯖꯅꯕ." ꯃꯅꯦꯝꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯆꯤꯟꯕꯥꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯆꯥꯛꯄ ꯃꯩꯔꯤꯒꯨꯝꯅ ꯀꯟꯅ ꯆꯥꯛꯈꯠꯂꯛꯏ꯫ ꯁꯅꯥꯁꯨ ꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯅꯧꯁꯨ ꯃꯁꯥ ꯑꯗꯨ ꯏꯇꯟ ꯇꯟꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯆꯦ, ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ ꯂꯣꯏꯔꯦ. ꯏꯆꯦ ꯊꯤꯔꯛꯑꯒꯦ." ꯇꯅꯧ ꯁꯅꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯆꯨꯝꯅ ꯁꯨꯝ ꯐꯝꯗꯨꯅ ꯆꯥꯛ ꯊꯥꯡꯇꯣꯛꯂꯛꯄꯗꯨ ꯉꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯆꯥꯛ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯇꯅꯧꯁꯨ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯍꯧꯔꯝꯃꯤ꯫ ꯁꯅꯥ ꯆꯥꯛꯁꯪꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯉꯁꯥꯏ ꯃꯅꯦꯝꯅ ꯐꯤ ꯁꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯁꯅꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝꯅ ꯁꯥꯏꯅꯦ ꯇꯧꯔꯤꯁꯦ." ꯁꯥꯔꯕꯁꯨ ꯁꯥꯅ ꯎꯄꯥꯏ ꯂꯩꯇ ꯐꯤ ꯑꯗꯨ ꯁꯨꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯇꯅꯧꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯁꯅꯥꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯎꯖꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ?" ꯑꯁꯪꯕꯤꯁꯨ ꯁꯅꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯩꯔꯛꯏ꯫ "ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯃꯣꯠꯂꯤꯕꯁꯦ ꯋꯥꯏ ꯁꯤꯠꯇꯣꯛꯎ ꯌꯥꯗ꯭ꯔꯣ?" ꯁꯅꯥ ꯃꯅꯦꯝꯗ ꯀꯤꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫
ꯍꯣꯏꯃ ꯁꯤꯗꯣꯛꯀꯦ ꯑꯁꯪꯕꯤ ꯃꯆꯤꯟ ꯑꯗꯨ ꯄꯩꯗꯨꯅ ꯉꯥꯡꯗ꯭ꯔꯤꯈꯩ ꯃꯁꯥꯅ ꯇꯧꯅꯤ ꯍꯦꯛ ꯈꯪꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯁꯨ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯍꯧꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯝ 2-3 ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯁꯅꯥꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯅꯧ ꯑꯗꯨ ꯇꯧꯒꯦ ꯌꯥꯎꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯑꯣꯏꯀꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯁꯅꯥ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯇꯅꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯅꯧ ꯋꯥꯏ ꯇꯩꯔꯤꯁꯦ ꯂꯣꯏꯅ ꯄꯣꯛꯊꯣꯛꯑꯦ ꯑꯝꯇ ꯍꯟꯗꯣꯛꯑꯣ ꯇꯅꯧ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯩꯗꯤ ꯍꯟꯗꯣꯛꯄ ꯉꯝꯃꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯅꯤ ꯇꯅꯧ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯚꯥꯞ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦꯅ ꯍꯥꯏꯗꯣ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯊꯑꯣꯏꯀꯤ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯝꯃꯤ ꯁꯅꯥꯁꯨ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯇꯅꯧꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯝꯃꯤ ꯇꯅꯧ ꯁꯨꯛꯇꯨꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯛꯑꯣ ꯂꯣꯏ ꯃꯣꯠꯂꯦ ꯈꯨꯠꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯗ ꯌꯥꯔꯝꯃꯗꯤ ꯁꯤ ꯊꯣꯛꯀꯗ꯭ꯔꯣ ꯇꯅꯧ ꯃꯃꯤꯠ ꯈꯥꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯐꯩ ꯐꯩ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯒ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯃꯆꯤꯟꯗꯣ ꯑꯃꯨꯛ ꯐꯩꯔꯞ ꯇꯧꯗꯨꯅ ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯈꯪꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯁꯨ ꯑꯃꯨꯛ ꯅꯧꯅ ꯋꯥꯏ ꯑꯗꯨ ꯇꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯅꯥ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ ꯇꯅꯧꯁꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯇꯅꯧ ꯁꯅꯥꯗ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯇꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯩꯗꯤ ꯍꯪꯒꯥꯝ ꯆꯥꯅꯤꯡꯗꯦ ꯎꯇꯤ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯑꯗꯨꯅ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉꯨ ꯑꯗꯨꯗꯤ ꯏꯅꯥꯎꯅ ꯆꯥꯅꯤꯡꯕꯗꯨꯗꯤ ꯏꯅꯥꯎꯅ ꯊꯣꯡꯉꯨ ꯏꯆꯦꯗꯤ ꯑꯗꯨ ꯊꯣꯡꯕ ꯉꯝꯃꯔꯣꯏ ꯇꯅꯧ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯏꯆꯦ ꯑꯩ ꯅꯉꯣꯟꯗ ꯀꯩ ꯎꯁꯤꯠꯇꯕ ꯇꯧꯈ꯭ꯔꯒꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯗꯕ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯤꯁꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯃꯧ ꯑꯣꯏꯕꯅꯤ ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯅꯆꯦꯒꯤ ꯅꯨꯄꯥ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯏꯁꯦ ꯇꯅꯧ ꯁꯥꯎꯅꯤꯡꯅ ꯁꯅꯥꯒꯤ ꯃꯈꯖꯥꯏꯗ ꯊꯥꯔꯝꯃꯤ ꯅꯪꯒ ꯇꯥꯂꯨꯆꯤꯡꯒ ꯀꯣꯏꯅꯔꯒ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ ꯈꯪꯉꯕ ꯑꯩꯒ ꯇꯥꯂꯨꯆꯤꯡꯒꯗꯤ ꯀꯣꯏꯅꯔꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯁꯅꯥꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇ ꯇꯅꯧꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯇꯟꯖꯥ ꯆꯥꯅ ꯂꯨꯆꯤꯡꯁꯨ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯎꯔꯨꯔꯦ ꯂꯨꯆꯤꯡ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯊꯥꯔꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯇꯅꯧꯕꯨ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥ ꯁꯅꯥ ꯌꯥꯝ ꯋꯥꯔꯧꯅ ꯂꯨꯆꯤꯡꯗ ꯌꯦꯡꯂꯛꯂꯝꯃꯤ ꯇꯅꯧꯁꯨ ꯀꯞꯂꯒ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯂꯨꯆꯤꯡ ꯃꯥꯅ ꯑꯩꯕꯨ ꯃꯆꯦꯒꯤ ꯅꯨꯄꯥꯗ ꯂꯩꯁꯟꯕ ꯉꯝꯃꯦꯅ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯇꯧꯉꯝꯕꯤꯅꯦꯅ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡ ꯁꯥꯎꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥ ꯁꯅꯥ ꯂꯨꯆꯤꯡꯗ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯔꯛꯏ ꯇꯥ ꯂꯨꯆꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯈꯤꯕ꯭ꯔꯣ ꯌꯦꯡꯂꯣꯏ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯇꯜꯂꯒꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯁꯅꯥ ꯄꯤꯔꯥꯡꯂꯛꯇ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯛꯏ ꯑꯗꯨꯔꯣ ꯇꯥ ꯂꯨꯆꯤꯡꯒꯤ ꯊꯝꯃꯣꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯁꯪꯕꯤꯅ ꯁꯅꯥꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯧꯕꯨ ꯅꯪꯅ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯁꯅꯥ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯑꯁꯪꯕꯤ ꯁꯝ ꯐꯣꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪ ꯂꯩꯔꯤꯕ ꯃꯈꯩ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯁꯅꯥ ꯀꯞꯅ ꯀꯞꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯂꯩꯔꯨꯗꯣꯏꯅꯣ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯆꯠꯈ꯭ꯔꯣꯗꯅ ꯁꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯌꯨꯝ ꯑꯗꯨꯗ ꯑꯁꯪꯕꯤꯒ ꯇꯅꯧꯒꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯂꯨꯆꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯁꯅꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯕꯛ ꯄꯨꯡꯕ ꯑꯁꯪꯕꯤꯅ ꯇꯧꯔꯝꯃꯤ ꯂꯨꯆꯤꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯅꯧ ꯅꯪꯕꯨ ꯍꯧꯒꯠꯂꯣꯃꯤ ꯄꯨꯡꯁꯦ ꯑꯥ ꯌꯧꯔꯤꯃꯤ ꯇꯅꯧꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯉꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ ꯍꯩ ꯏꯃꯥ ꯃꯊꯟꯇꯅ ꯊꯕꯛ ꯇꯧꯕꯗꯨ ꯋꯥꯔꯝꯃꯅꯤ ꯑꯁ ꯊꯕꯛ ꯁꯨꯝꯇ ꯂꯩꯇꯕꯗꯨꯕꯨ
ꯏꯃꯨꯡꯒꯤ ꯊꯕꯛꯅꯤꯃꯦ ꯑꯩꯅ ꯍꯥꯏꯁꯦ. ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯏꯃꯥꯅ ꯃꯥꯏ ꯇꯧꯖꯅꯤ. ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔꯣ? ꯂꯨꯆꯤꯡ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯑꯁ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ. ꯑꯁꯪꯕꯤ ꯃꯆꯥ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯏꯃꯧꯗꯨꯕꯨ ꯍꯧꯒꯠꯍꯧꯔꯕ꯭ꯔꯣ? ꯏꯃꯥ, ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ. ꯏꯍꯦ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣꯅꯦ ꯃꯥꯕꯣ? ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯍꯥꯏꯍꯧꯕꯅꯤ. ꯁꯣꯝꯗꯅ ꯁꯅꯥ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯌꯨꯝ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯂꯩꯀꯥꯏ ꯃꯤꯗ ꯍꯪꯂꯕꯁꯨ ꯃꯅꯦ ꯑꯗꯨ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯀꯩꯅꯥ ꯀꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯁꯅꯥ ꯃꯊꯟꯇ ꯌꯨꯝ ꯑꯗꯨꯗ ꯇꯔꯛ ꯇꯔꯛ ꯂꯩꯔꯝꯃꯤ. ꯑꯃꯨꯛꯁꯨ ꯂꯨꯆꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯁꯨ ꯌꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯑꯁꯪꯕꯤ ꯃꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯃꯃꯧꯅ ꯇꯨꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯑꯁꯪꯕꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯀꯩꯗꯧꯍꯧꯔꯤ? ꯂꯨꯆꯤꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ. ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯍꯧꯕꯅꯤ. ꯑꯁꯪꯕꯤ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ. ꯃꯥꯕꯨ ꯃꯀꯣꯛꯇ ꯆꯤꯛꯑꯒ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ. ꯂꯨꯆꯤꯡ ꯃꯃꯥꯗ ꯍꯪꯒꯠꯅ ꯈꯨꯝꯂꯛꯏ. ꯏꯃꯥ, ꯀꯩꯅꯣ ꯃꯤ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯔꯒ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯏꯁ, ꯅꯨꯄꯤꯒꯤ ꯍꯥꯀꯟꯗꯒꯤ ꯃꯃꯥ ꯑꯩꯉꯣꯟꯗꯒ ꯍꯪꯀꯠꯅꯒ ꯈꯨꯝꯃꯗꯅ ꯃꯁꯤꯔꯣ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ? ꯏꯃꯥ, ꯏꯃꯥꯅ ꯉꯥꯡꯉꯒ ꯁꯨꯝ ꯂꯩꯕꯗꯨꯗ ꯍꯥꯏꯕꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯁꯤꯇꯪ ꯇꯧꯕꯕꯨ ꯀꯌꯥꯝ ꯋꯥꯔꯒꯦ? ꯅꯨꯄꯤ ꯃꯤꯆꯪꯒꯁꯨ ꯆꯪꯒ ꯁꯥꯔꯤ. ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯂꯧꯔꯒ. ꯇꯟꯖꯥꯗꯨꯗ ꯇꯅꯧꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯄꯥ ꯄꯥꯈꯩ ꯍꯧꯒꯠꯂꯛꯏ. ꯀꯩꯗꯧꯅꯔꯒꯦ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯤꯁꯤꯕꯣ? ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ. ꯑꯁꯪꯕꯤ ꯃꯊꯕꯥꯛ ꯌꯩꯔꯗꯨꯅ ꯍꯔꯦ, ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯊꯦꯡꯈꯩ ꯍꯧꯒꯠꯂꯛꯑꯒ. ꯏꯃꯥ, ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯦꯝꯃ, ꯃꯧ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯅꯊꯧ ꯑꯗꯨ ꯇꯧ ꯍꯥꯏꯕꯅꯤ. ꯏꯃꯥꯅꯦ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯊꯕꯛ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ. ꯏꯃꯥ, ꯑꯩ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯀꯣꯛꯇꯨꯕꯨ ꯅꯨꯡꯇꯤꯒꯤ ꯆꯤꯛꯄ꯭ꯔꯣ? ꯌꯥꯔꯦ ꯏꯃꯥ, ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯟꯅꯗꯣꯏ ꯑꯣꯏꯔꯒꯗꯤꯅꯦ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯒꯦ. ꯆꯥꯈ꯭ꯔꯣꯅ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯥꯒꯅꯣ ꯍꯥꯏꯒꯦ? ꯇꯅꯧ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯨꯆꯤꯡ? ꯍꯣꯔꯦꯟꯗꯒꯤ ꯏꯕꯥꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ. ꯂꯨꯆꯤꯡ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯅꯧꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ. ꯇꯅꯧꯁꯨ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ. ꯇꯣꯉꯥꯟ ꯆꯥꯔꯁꯤꯀꯣ ꯂꯨꯆꯤꯡ. ꯂꯨꯆꯤꯡ ꯎꯄꯥꯏ ꯂꯩꯇ ꯇꯅꯧꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ. ꯆꯥꯔꯁꯤ. ꯑꯁꯪꯕꯤ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯖꯔꯛꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ. ꯂꯨꯆꯤꯡꯁꯨ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯁꯤꯟꯅꯗ ꯇꯅꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯥꯡ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ. ꯑꯁꯪꯕꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯃꯧ ꯑꯍꯜꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ. ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯥꯟꯈꯤꯕꯅ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯋꯥꯔꯦ. ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯄꯤ ꯑꯗꯨꯁꯨ ꯆꯤꯟꯊꯔꯛꯂꯤ. ꯑꯁꯪꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯅꯥꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯛꯏ. ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯆꯤꯡꯁꯨ ꯏꯃꯨꯡꯒꯤ ꯉꯝꯅꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ. ꯇꯅꯧꯗꯤ ꯅꯣꯡꯃꯒꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯅꯨꯄꯥ ꯈꯨꯗꯤꯡꯒ ꯂꯣꯏꯅꯕ ꯍꯧꯔꯛꯏ. ꯅꯣꯡꯃ ꯑꯁꯪꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯇꯅꯧꯗ ꯉꯥꯡꯂꯝꯃꯤ. ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯏꯃꯥ ꯌꯥꯅꯤꯡꯗꯦ. ꯂꯩꯀꯥꯏꯅꯁꯨ ꯌꯥꯝꯅ ꯉꯥꯡꯅꯔꯕꯅꯤ. ꯇꯅꯧ ꯑꯆꯨꯝ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ. ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯄꯤꯕ ꯅꯠꯇꯦ. ꯉꯥꯡꯅꯖꯁꯅꯨ. ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ. ꯍꯩ, ꯃꯁꯤ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯃꯤꯅꯦꯍꯦ. ꯈꯨꯝꯅꯤꯡꯉꯒ ꯈꯨꯝꯅꯤ, ꯈꯨꯝꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ. ꯏꯃꯥꯒꯤ ꯅꯊꯧ ꯅꯠꯇꯦ. ꯑꯁꯪꯕꯤ ꯎꯄꯥꯏ ꯂꯩꯇ ꯇꯅꯧꯗ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯇꯅꯧꯁꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤ. ꯂꯩꯀꯥꯏꯅꯤ ꯀꯥꯏꯅ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯉꯥꯛꯇ ꯍꯦꯛ ꯂꯩꯔꯗꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯑꯣꯏꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯁꯣꯝꯗꯅ ꯊꯕꯛ ꯁꯨꯐꯝꯗꯅꯤ. ꯂꯨꯆꯤꯡ ꯊꯕꯛ ꯑꯗꯨ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ. ꯂꯨꯆꯤꯡ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥꯒ ꯌꯥꯝꯅ ꯂꯣꯏꯅꯩ ꯍꯥꯏꯅ ꯇꯥꯏꯅꯤ, ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯂꯨꯆꯤꯡ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯥ ताना ꯍꯥꯏꯔꯛꯏ. ꯅꯪꯁꯨ ꯅꯨꯄꯥꯅꯤ, ꯈꯔ ꯁꯦꯟꯅꯧ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯤꯗꯣ, ꯑꯩꯗꯤ ꯇꯥꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ, ꯂꯩꯀꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝꯗꯣ.
ꯂꯨꯆꯤꯡ ꯁꯥꯎꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯨꯆꯤꯡꯒꯤ ꯃꯃꯤꯠ ꯈꯨꯌꯦꯡ ꯑꯗꯨꯗ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯇꯅꯧꯁꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯅꯧ ꯂꯨꯆꯤꯡ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯇꯥ ꯂꯨꯆꯤꯡ, ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ?" ꯂꯨꯆꯤꯡ ꯇꯅꯧꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯃꯃꯤꯠꯃꯛꯅ ꯎꯕꯃꯛꯇꯤ ꯅꯠꯇꯕꯅ꯫ ꯇꯅꯧ ꯑꯃꯨꯛꯁꯨ ꯈꯔ ꯀꯦꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯍꯣ, ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?" ꯂꯨꯆꯤꯡ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯪꯁꯦ ꯈꯪꯉꯨ ꯍꯦꯛ ꯎꯅꯤꯡꯉꯛꯄ." ꯇꯅꯧ ꯏꯀꯥꯏꯅ ꯂꯨꯆꯤꯡꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯨꯆꯤꯡ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯉꯟꯇꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯅꯧꯗꯤ ꯂꯨꯆꯤꯡ ꯍꯦꯛ ꯆꯠꯈꯤꯕꯒ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯇꯅꯧ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯇꯅꯧ, ꯉꯁꯥꯏꯈꯩ ꯀꯩꯗꯧꯔꯒ ꯂꯩꯔꯨꯒꯦ?" "ꯍꯣ ꯌꯥꯗ ꯇꯧꯔꯤꯅꯤ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯆꯠꯈꯤꯕ ꯉꯥꯏꯔꯤꯕ." "ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯨꯁꯤ, ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ." "ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ? ꯌꯥꯏꯌꯦ." ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯄꯥꯛ ꯈꯨꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ." ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯇꯅꯧ ꯃꯆꯤꯟꯗ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ, "ꯇꯥ ꯂꯨꯆꯤꯡ." ꯂꯨꯆꯤꯡ ꯇꯅꯧꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯄꯨꯔꯣꯏꯕ ꯂꯩꯅ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯕ ꯉꯝꯕꯤ? ꯅꯪꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ." ꯇꯅꯧ ꯈꯨꯝꯕꯁꯨ ꯉꯝꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯔꯛꯂꯤ, "ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩꯅ ꯂꯧꯈꯤꯕꯅꯤ꯫ ꯀꯩꯁꯨ ꯂꯥꯟꯖꯗꯕꯤ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯔꯤꯕꯅꯤ꯫ ꯑꯩꯅ ꯁꯣꯏꯔꯨꯕꯒꯤ ꯑꯩꯅ ꯐꯪꯖꯕꯅꯤ꯫ ꯆꯠꯂꯣ, ꯅꯪꯁꯨ ꯅꯨꯄꯥꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯜꯂꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯁꯨ ꯃꯄꯤ ꯁꯤꯟꯊ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯇꯅꯧꯕꯨ ꯇꯨꯃꯤꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ, ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯑꯁꯪꯕꯤꯁꯨ ꯃꯆꯥꯅ ꯃꯄꯤ ꯇꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯀꯞꯂꯕꯗꯤ?" ꯂꯨꯆꯤꯡ ꯀꯞꯂꯒ, "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ. ꯏꯃꯥꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ." "ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯃꯔꯝꯗꯨꯗꯤ ꯋꯥꯔꯤꯗꯨꯗꯤ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯏꯗꯅ." ꯂꯨꯆꯤꯡ ꯇꯅꯧꯅ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯤ꯫ "ꯏꯃꯩ, ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ." ꯂꯨꯆꯤꯡꯗꯤ ꯎꯪꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯉꯥꯡꯍꯧꯔꯤ, "ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯝꯗꯅ ꯍꯦꯛ ꯃꯥꯡꯉꯤꯗ." ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯅꯧꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯅꯣꯡꯃꯒꯤꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯨꯆꯤꯡꯁꯨ ꯁꯅꯥꯒꯤ ꯋꯥꯈꯜ ꯇꯃꯛ ꯈꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯅ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯝꯕ, ꯃꯥꯅ ꯁꯅꯥꯗ ꯉꯥꯡꯈꯤꯕ ꯄꯨꯝꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯕꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ." "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯏꯕꯨꯡꯉꯣ, ꯏꯃꯧ ꯅꯨꯄꯤ ꯁꯅꯥꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏ." ꯂꯨꯆꯤꯡ ꯍꯔꯥꯎꯅ, "ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯣ?" "ꯃꯥꯅꯤ. ꯏꯃꯥꯅꯅꯦ ꯏꯆꯥꯗ ꯑꯃꯨꯛ ꯀꯔꯤꯒꯤ ꯐꯥꯒꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯗꯤ ꯏꯃꯥ, ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯂꯧꯔꯨꯔꯁꯦ. ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯧꯕꯤꯔꯨꯔꯁꯦ. ꯑꯩ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯏꯃꯥ." ꯑꯁꯪꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ, "ꯏꯃꯥꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ. ꯏꯃꯥꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯑꯗꯨꯗ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ." "ꯑꯗꯨꯗꯤ ꯏꯃꯥ, ꯍꯧꯖꯤꯛ ꯆꯠꯂꯨꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ." "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯤ. ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯃꯧ ꯑꯗꯨꯕꯨ ꯂꯧꯕꯤꯔꯨꯔꯁꯤ." "ꯍꯣꯏ ꯏꯃꯥ." ꯑꯁꯪꯕꯤꯁꯨ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ
ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ꯫ ꯍꯌꯦꯡꯗꯤ ꯁꯅꯥꯕꯨ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯨꯆꯤꯡꯒ ꯑꯁꯪꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯅꯥꯍꯣꯏꯗ ꯁꯅꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯐꯤꯔꯣꯜ ꯑꯉꯧꯕ ꯁꯦꯠꯄ ꯃꯌꯥꯝ ꯑꯃꯅ ꯁꯅꯥꯍꯣꯏꯗꯒꯤ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯇꯍꯥ ꯇꯍꯥ "ꯏꯕꯨꯡꯉꯣ, ꯂꯥꯎ, ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯥꯎ." ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯄꯨꯝꯕ ꯎꯕꯗ ꯂꯨꯆꯤꯡ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ "ꯁꯅꯥ, ꯍꯧꯒꯠꯂꯣ! ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯁꯅꯥ? ꯍꯧꯒꯠꯂꯣ ꯁꯅꯥ! ꯅꯪ ꯑꯩꯕꯨꯁꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯁꯅꯥ?" ꯑꯁꯪꯕꯤꯁꯨ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯏꯃꯧꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯁꯦ ꯍꯧꯒꯠꯂꯣ! ꯏꯃꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯦ, ꯍꯧꯒꯠꯂꯣ!" ꯂꯨꯆꯤꯡꯁꯨ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯄꯨꯝꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯪꯕꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯕ꯭ꯔꯣ? ꯏꯃꯥꯅ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯦ, ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯁꯤꯜꯂꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯁꯦ." ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯊꯨꯞ ꯅꯥꯏꯅ ꯇꯥꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯦ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯄꯤꯔꯛꯂꯤꯕ ꯆꯦ ꯑꯗꯨ ꯇꯞꯅ ꯂꯧꯁꯤꯟꯗꯨꯅ ꯆꯦꯅꯥ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ "ꯗꯥ ꯂꯨꯆꯤꯡ, ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯇꯅꯧꯕꯨ ꯃꯇꯝ ꯆꯨꯞꯄꯗꯁꯨ ꯑꯗꯨꯃꯛ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯗꯥ ꯂꯨꯆꯤꯡꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯗꯥ ꯂꯨꯆꯤꯡ, ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯅꯥꯔꯤꯀꯥꯟꯗ ꯁꯦꯕꯥ ꯇꯧꯕꯗꯣ, ꯑꯗꯨꯗ ꯑꯩꯅ ꯗꯥ ꯂꯨꯆꯤꯡꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕ! ꯑꯗꯣ ꯗꯥ ꯂꯨꯆꯤꯡ, ꯅꯪꯅ ꯑꯩꯕꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯂꯒꯗꯤ, ꯗꯥ ꯂꯨꯆꯤꯡ, ꯅꯪꯅ ꯑꯩꯕꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯩꯅ ꯗꯥ ꯂꯨꯆꯤꯡꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯗꯥ ꯂꯨꯆꯤꯡꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯨꯔꯕꯤ ꯑꯩꯗꯤ ꯗꯥ ꯂꯨꯆꯤꯡꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯛ ꯑꯃ ꯐꯥꯎꯕꯁꯨ ꯐꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ꯫ ꯗꯥ ꯂꯨꯆꯤꯡ, ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩ ꯋꯥꯅ ꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯨꯔꯕꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯃꯪꯂꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ, ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯗꯨꯅ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ, ꯅꯪꯕꯨꯗ ꯈꯟꯖꯕꯤ, ꯅꯪꯒꯤ ꯁꯅꯥ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯗꯥ ꯂꯨꯆꯤꯡ, ꯏꯆꯤꯜ ꯑꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯤ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯗꯥ ꯂꯨꯆꯤꯡ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯈꯪꯍꯟꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯁꯅꯨ꯫ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯀꯜꯂꯛꯄ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫
ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯃꯗꯨ ꯈꯛꯇꯃꯛ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡ, ꯑꯩ ꯅꯪꯕꯨ ꯃꯊꯪ ꯃꯄꯣꯛꯇ ꯉꯥꯏꯔꯝꯒꯦꯀꯣ꯫ ꯂꯨꯆꯤꯡꯗꯣ ꯄꯥꯅ ꯄꯥꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯅ ꯃꯃꯤꯠ ꯑꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯅꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫